ꯄꯨꯟꯁꯤ ꯂꯝꯕꯤ ꯅꯪꯒꯤ ꯆꯦꯃꯥꯏꯗ ꯏꯗꯨꯅ ꯆꯠꯂꯤꯕ ꯂꯃꯥꯏ ꯈꯨꯗꯤꯡꯒꯤ ꯌꯦꯛꯍꯧꯔꯤꯕ ꯃꯃꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃꯗꯗꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯀꯨꯞ ꯑꯗꯨ ꯄꯨꯛꯅꯤꯡꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯋꯥꯈꯜꯗꯣ ꯑꯁꯨꯝ ꯂꯨꯁꯤꯟꯅ ꯈꯟꯖꯤꯜꯂꯛꯂꯕꯗ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ ꯋꯥꯈꯜꯗ ꯂꯩꯇꯥꯗꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯥ ꯋꯥꯈꯜꯗꯣ ꯂꯩꯃꯟ ꯑꯣꯏꯔꯔꯤ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ꯫ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗ ꯃꯃꯥꯏꯗꯣ ꯍꯥꯏꯒꯠꯇꯨꯅ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯗ ꯃꯤꯆꯤꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗ ꯋꯥꯈꯜꯗꯣ ꯄꯨꯝꯕꯪꯅꯅ ꯂꯩꯈꯤꯕꯅꯤ꯫ ꯆꯔꯥꯡꯅꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯛꯏ ꯉꯁꯥꯏ ꯄꯔꯤꯡ ꯍꯦꯟꯕꯒꯤ ꯄꯥꯎꯈꯨꯝꯗꯣ꯫ ꯃꯥꯅ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯃꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯆꯨꯝꯕꯁꯨ ꯌꯥꯏꯗ꯫ ꯀꯌꯥꯔꯥꯕ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯐꯝꯂꯤ꯫ ꯂꯥꯏꯕ ꯆꯪꯂꯛꯇꯨꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗ꯭ꯔꯕꯗ ꯈꯖꯤꯛ ꯈꯣꯟ ꯍꯧꯅ ꯀꯧꯔꯛꯏ꯫ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣ꯫ ꯅꯨꯄꯥꯗꯨ ꯏꯈꯪ ꯈꯪꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯕ ꯃꯀꯣꯛꯇꯨ ꯅꯣꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛꯂꯨꯛ ꯁꯦꯝꯍꯧꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯏꯄꯥ ꯂꯥꯛꯄꯅ ꯑꯥꯗ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯍꯧꯏ꯫ ꯄꯥꯎꯈꯨꯝ ꯑꯃ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯥꯏꯕꯁꯨ ꯀꯥꯒꯤ ꯊꯣꯡꯗꯨ ꯅꯤꯡꯊꯤꯅ ꯊꯤꯡꯖꯤꯜꯂꯝꯂꯒ ꯏꯟꯅꯔꯛꯏ꯫ ꯆꯥꯛ ꯆꯥꯐꯝ ꯀꯥ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯇꯧ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯔꯥꯕ ꯊꯥꯔꯤꯕ ꯃꯁꯥ ꯅꯥꯟꯕ ꯐꯛ ꯃꯆꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯧꯁꯤꯜꯂꯛꯏ꯫ ꯂꯥꯛꯎ ꯂꯥꯛꯎ꯫ ꯃꯥꯁꯨ ꯆꯪꯁꯤꯜꯂꯒ ꯆꯥꯛꯂꯨꯛ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯊꯥꯔꯤꯕ ꯁꯤꯠ ꯅꯥꯟꯕ ꯐꯛ ꯃꯆꯥ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯐꯝꯊꯩ꯫ ꯑꯔꯥꯕ ꯃꯆꯥꯕꯨ ꯂꯨꯔꯛꯅꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯨꯠꯇꯨꯅ ꯀꯩꯗꯧꯔꯦ? ꯂꯥꯏꯕꯅꯗꯤ ꯑꯔꯥꯕꯗ ꯁꯤꯠ ꯅꯥꯟꯅ ꯇꯝꯈ꯭ꯔꯕꯅꯤ ꯃꯈꯨꯠ ꯁꯣꯛꯏ꯫ ꯆꯥꯛꯇꯨ ꯃꯇꯣꯝꯇ ꯆꯥꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯦ꯫ ꯃꯥꯅ ꯑꯣꯏꯅ ꯏꯜꯂꯗꯨꯅ ꯄꯤꯖꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯔꯥꯕꯅ ꯀꯧꯔꯨꯆꯣ ꯍꯥꯏꯗꯅ ꯌꯥꯊꯪ ꯇꯥꯎꯊꯔꯛꯂꯕꯗ ꯂꯥꯏꯕ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯂꯨꯋꯥꯡ ꯏꯕꯨꯡꯉꯣꯕꯨ ꯀꯧꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯨꯋꯥꯡ ꯂꯥꯛꯄ ꯑꯔꯥꯕ ꯃꯩꯇꯩ ꯃꯔꯧ ꯂꯩꯕꯗ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕ ꯂꯥꯛꯄꯅꯤ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯉꯝꯅ ꯂꯩꯕꯅꯤ꯫ ꯃꯤꯔꯨꯅꯤ꯫ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯀꯟꯗꯦ꯫ ꯋꯥꯈꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯃꯨꯠ ꯇꯥꯅ ꯃꯨꯟꯅ ꯈꯜꯂꯕ ꯀꯥꯟꯗꯇ ꯄꯥꯎꯈꯨꯝ ꯄꯤꯒꯜꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯌꯥꯔꯥꯕꯅ ꯂꯧꯔꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯃꯇꯧꯗꯤ ꯏꯆꯝ ꯆꯝꯖꯩ꯫ ꯃꯕꯨꯛ ꯃꯄꯥꯎ ꯏꯪꯖꯩ ꯇꯞꯆꯩ ꯂꯦꯝꯖꯩ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯃꯤꯅ ꯋꯥꯔꯧꯗꯅꯕ ꯃꯑꯣꯡꯗ ꯄꯨꯛꯅꯤꯡ ꯈꯣꯟꯗꯨꯅ ꯉꯥꯡꯏ ꯅꯣꯛꯍꯜꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯈꯣꯝꯖꯤꯜꯂꯒ ꯊꯦꯝꯖꯤꯟꯕꯤꯕꯅ ꯃꯊꯧ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯂꯨꯋꯥꯡ ꯁꯂꯥꯏꯒꯤꯗꯤ ꯃꯕꯦꯝꯃ ꯃꯃꯥ ꯏꯕꯦꯝꯃ ꯃꯇꯧꯅꯤ꯫ ꯋꯥꯈꯜꯗꯨ ꯃꯪꯂꯤꯉꯩ ꯀꯌꯥꯔꯥꯕ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦ ꯃꯈꯨꯠ ꯁꯣꯛꯏ ꯍꯥꯏꯕꯒ꯫ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯪꯂꯛꯂꯕꯗ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯇꯧ ꯃꯆꯥꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯈꯨꯠꯅ ꯆꯥꯕ ꯌꯥꯔꯣꯏꯗ ꯑꯣꯏꯔꯒꯗꯤ ꯏꯃꯥ ꯏꯟꯒꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯃꯇꯧꯗꯨ꯫ ꯂꯥꯏꯕ ꯇꯞꯂꯞꯅ ꯏꯃꯥ ꯏꯕꯦꯝꯃ ꯑꯩ ꯇꯧꯖꯒꯦ꯫ ꯏꯃꯥ ꯏꯕꯦꯝꯃꯁꯨ ꯂꯨꯈꯥꯕꯤꯔꯣ꯫ ꯃꯇꯧ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯏꯕꯗ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯎꯕ ꯅꯪꯅꯗ ꯁꯨꯝ ꯇꯧꯔꯕꯁꯤꯗ ꯃꯃꯥ ꯑꯩ ꯂꯩ ꯍꯥꯏꯕꯁꯤ ꯃꯥ ꯀꯥꯎꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯋꯥꯗꯨꯗ ꯂꯥꯏꯕꯁꯨ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯇꯧꯁꯨ ꯃꯈꯨꯠꯇꯨ ꯍꯥꯝꯂꯒ ꯃꯆꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯇꯣꯠꯄ ꯍꯧꯏ꯫ ꯃꯆꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨ ꯇꯞꯂꯞ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯕ ꯍꯤꯗꯥꯛ ꯍꯥꯞꯇꯕ꯭ꯔꯥ ꯑꯁꯣꯛꯄꯁꯦ? ꯍꯥꯞꯆꯩ ꯏꯄꯥ ꯂꯥꯛꯄ꯫ ꯇꯣꯠꯂꯤꯕ ꯆꯥꯛꯇꯨ ꯆꯥꯛꯈꯣꯝ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯆꯥꯗ ꯏꯜꯂꯛꯏ ꯃꯇꯧ꯫ ꯀꯌꯥꯔꯥꯕꯁꯨ ꯃꯌꯥ ꯈꯖꯤꯛ ꯀꯥꯊꯣꯛꯇꯨꯅ ꯑꯣꯏ꯫ ꯆꯥꯛꯈꯣꯝꯗꯨꯃ ꯌꯥꯅꯨꯡꯗ ꯌꯧꯈꯤꯕꯒ ꯑꯔꯥꯕꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯃꯆꯥꯗ ꯇꯥꯛꯀꯦ ꯈꯟꯈ꯭ꯔꯕ ꯋꯥꯍꯩ ꯈꯔ꯫ ꯃꯁꯥꯒꯤ ꯃꯊꯧꯁꯨ ꯅꯠꯇꯕꯗ ꯃꯊꯧ ꯑꯣꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯃꯤꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦꯡꯕ ꯑꯃ ꯐꯪꯕꯒꯤ ꯃꯍꯨꯠ ꯋꯥꯆꯣꯏ ꯃꯌꯥꯝ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯊꯣꯔꯛꯀꯅꯤ꯫ ꯆꯥꯛ ꯁꯥꯏꯕ ꯍꯧꯔꯨꯔꯕ ꯅꯨꯄꯥꯗꯨ ꯆꯞ ꯂꯦꯞꯇꯨꯅ
ꯃꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯥꯟꯅꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯤꯠꯆꯥꯅꯩ ꯃꯄꯥ ꯏꯕꯨꯡꯉꯣꯒ꯫ ꯃꯇꯧ ꯏꯇꯞ ꯇꯞꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯃꯄꯥ? ꯃꯈꯣꯟꯗꯨ ꯈꯖꯤꯛ ꯀꯟꯈꯠꯇꯨꯅ ꯍꯪꯂꯛꯏ꯫ ꯅꯈꯨꯠꯇꯨ ꯀꯔꯤꯅ ꯁꯣꯛꯂꯤꯕꯅꯣ? ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯆꯥꯅ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗ ꯇꯧꯈ꯭ꯔꯤꯕ ꯃꯇꯧꯁꯤꯡ ꯑꯔꯥꯕꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯉꯥꯡꯂꯨꯗꯕ ꯋꯥꯗꯣ ꯍꯧꯖꯤꯛꯇꯗ ꯃꯈꯣꯏꯗ ꯂꯩꯔꯕ ꯀꯥꯟ ꯑꯁꯤꯗꯗꯤ ꯍꯪꯂꯛꯂꯤꯕꯅꯤ꯫ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯥ ꯃꯊ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯖꯗꯕꯅꯤ꯫ ꯀꯌꯥꯔꯥꯕ ꯃꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯊꯥꯡꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯀꯅꯥꯒꯤ ꯊꯥꯡꯅ? ꯀꯔꯝꯅ ꯇꯧꯅ ꯁꯣꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯇꯦ꯫ ꯀꯅꯥꯒꯤ ꯊꯥꯡꯅ ꯍꯥꯏꯅ ꯋꯥꯗꯣ ꯃꯌꯦꯛꯇ ꯍꯪꯂꯛꯏ꯫ ꯃꯈꯣꯏ ꯃꯄꯥ ꯆꯥꯛ꯫ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ꯫ ꯀꯌꯥꯔꯥꯕ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯑꯣꯠꯂꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯥ ꯑꯇꯣꯞꯄꯗ ꯂꯣꯠꯂꯕꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯗꯗꯤ ꯍꯪꯂꯛꯂꯤ꯫ ꯈꯪꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯕ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯀꯥꯡꯂꯛꯏ꯫ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃ ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯤꯕ꯭ꯔꯥ ꯏꯄꯥ? ꯋꯥꯍꯩꯗꯨꯗ ꯑꯔꯥꯕ ꯏꯉꯛꯉꯛꯅ ꯃꯆꯥꯗ ꯌꯦꯡꯉꯤ꯫ ꯃꯇꯧꯁꯨ ꯉꯥꯏ ꯑꯗꯨꯃꯛ ꯉꯛꯂꯤ꯫ ꯃꯆꯥꯗ ꯑꯣꯟꯁꯤꯟ ꯇꯞꯂꯞ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥ, ꯑꯩꯒꯤ ꯆꯃꯝꯅꯕꯁꯤ ꯏꯃꯥ ꯍꯣꯏꯅ ꯑꯁꯦꯡꯕ ꯈꯪꯂꯒꯗꯤ ꯑꯃꯨꯛꯇꯪ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯀꯌꯥꯔꯥꯕ ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯏ꯫ ꯍꯤꯡꯂꯒꯅ ꯀꯔꯤꯒꯤꯅꯣ ꯈꯨꯃꯟ ꯂꯥꯛꯄꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯂꯣꯠꯂꯤꯕꯁꯦ? ꯃꯇꯧ ꯃꯆꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥꯕꯨ ꯐꯥꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯀꯌꯥ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯁꯅꯨ꯫ ꯃꯇꯝ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯤꯕꯅꯣ ꯅꯪꯕꯣ? ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯃꯇꯧ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯃꯤꯠꯂꯨꯗ ꯄꯩꯈꯠꯂꯤꯕ ꯄꯤꯔꯥꯡꯗꯨ ꯐꯤꯆꯤꯅ ꯅꯞꯊꯣꯛꯏ꯫ ꯀꯌꯥꯔꯥꯕ ꯃꯃꯥꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯥ ꯄꯦꯟꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯄꯥꯎꯈꯨꯝ ꯈꯪꯗ꯭ꯔꯕ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯑꯣꯟꯁꯤꯟ ꯌꯦꯡꯂꯛꯏ꯫ ꯑꯔꯥꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯏ꯫ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯠꯇ ꯄꯨꯟꯁꯤꯔꯣꯜꯒꯤ ꯂꯩꯋꯥ ꯃꯇꯦꯛ ꯑꯃ ꯑꯣꯏꯅ ꯀꯌꯥ, ꯏꯆꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏꯗꯧꯕꯗꯤ ꯅꯤꯡꯊꯧꯀꯣꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯊꯃꯣꯏ ꯁꯦꯡꯕ ꯁꯥꯕ ꯊꯃꯣꯏ ꯀꯣꯂꯤꯡ ꯀꯥꯕ ꯉꯥꯛꯇꯅꯤ꯫ ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤ ꯇꯩꯗꯨꯅ ꯄꯨꯛꯅꯤꯡꯗ ꯍꯨ ꯐꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯕꯨ ꯁꯦꯡꯅ ꯅꯤꯡꯂꯝꯒꯗꯧꯕꯗꯤ ꯏꯆꯥ ꯄꯔꯤꯡ ꯍꯦꯟꯕ ꯈꯛꯇꯅꯤ꯫ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯇꯩꯃꯁꯤꯗꯨ ꯈꯨꯃꯟ ꯏꯕꯦꯝꯃ ꯇꯔꯨꯒ ꯀꯌꯥꯗ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯕ, ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯇꯔꯨꯅ ꯂꯩꯃ ꯍꯤꯌꯩꯕꯨ ꯍꯥꯠꯂꯤꯕ ꯊꯥꯖꯕ꯭ꯔꯅꯤ? ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯔꯥꯕ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯇꯞꯂꯞ ꯃꯈꯥ ꯇꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯕ ꯉꯝꯗ ꯏꯅꯤꯡꯊꯧꯗꯨ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯐꯝꯅꯥꯏꯕꯁꯤꯡꯅ ꯏꯄꯟꯁꯤꯡꯅ ꯊꯧꯗꯣꯛꯄꯗꯨ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯊꯧꯋꯤꯟꯁꯤꯅꯤ ꯍꯥꯏꯗꯅ ꯂꯥꯟꯗꯥꯅꯕ ꯁꯤꯟꯈꯤꯕꯅꯤ꯫ ꯈꯨꯃꯟ ꯀꯣꯂꯨꯞꯀꯤ ꯃꯤꯁꯤꯡꯕꯨ ꯇꯨꯝꯅ ꯍꯥꯠꯀꯗꯧꯕꯅꯤ ꯍꯥꯏꯗꯅ ꯌꯥꯊꯪ ꯇꯧꯊꯈꯤꯕꯒ ꯆꯤꯡꯂꯩ ꯂꯥꯛꯄꯒ ꯑꯉꯣꯝ ꯂꯥꯛꯄꯒꯕꯨ ꯂꯨꯆꯤꯡꯍꯟꯗꯨꯅ ꯆꯠꯊꯈꯤ꯫ ꯂꯥꯟ ꯑꯗꯨ ꯈꯨꯃꯟ ꯂꯥꯛꯄ ꯃꯁꯥꯅ ꯆꯪꯖꯔꯛꯄ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯑꯔꯥꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫ ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯣ ꯃꯄꯥꯅ ꯄꯨꯗꯨꯅ ꯂꯣꯠꯈꯤ꯫ ꯀꯗꯥꯏꯗ ꯂꯣꯠꯈꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯊꯥꯖꯕ ꯑꯃꯗꯤ ꯂꯩ꯫ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯃꯟ ꯂꯥꯛꯄꯅ ꯃꯆꯤꯟꯅ ꯁꯣꯟꯈꯤ, ꯋꯥꯁꯛꯈꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯗꯤ ꯏꯆꯥ ꯊꯣꯏꯕꯤꯒꯤꯅꯤ ꯍꯥꯏꯗꯅ ꯈꯨꯃꯟ ꯂꯥꯛꯄꯅ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯆꯪꯖꯔꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯨ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯊꯔꯛꯈꯤ꯫ ꯄꯥꯎ ꯑꯗꯨꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯔꯥ ꯁꯟꯅ ꯅꯤꯟꯈꯤꯕꯅꯤꯗꯣ꯫ ꯂꯥꯟꯗ ꯈꯨꯃꯟ ꯂꯥꯛꯄ ꯃꯥꯏꯊꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯁꯥꯅ ꯆꯪꯖꯈꯤ ꯏꯅꯤꯡꯊꯧꯗ꯫
ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤꯅ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯕ ꯑꯣꯏꯔꯒꯗꯤ ꯃꯥ ꯀꯔꯤꯒꯤ ꯍꯤꯡꯗꯨꯅ ꯂꯩꯈꯤꯒꯅꯤ? ꯏꯕꯦꯝꯃ ꯇꯔꯨꯗ ꯅꯠꯇ ꯃꯆꯥꯒꯤ ꯂꯃꯟꯁꯤꯡꯗꯨꯅ ꯃꯥꯁꯨ ꯋꯥꯊ꯭ꯋꯥꯏ ꯊꯥꯔꯝꯒꯗꯧꯕꯅꯤ꯫ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯑꯁꯥ ꯈꯔ ꯎꯔꯛꯂꯕ ꯀꯌꯥꯔꯥꯕ ꯃꯄꯥꯗ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯏꯄꯥ, ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯨꯃꯟ ꯂꯥꯛꯄꯗꯨ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯅꯣꯏ ꯍꯥꯟꯅꯒꯨꯝ ꯆꯠꯇꯨꯅ ꯅꯪꯅ ꯑꯗꯨꯃꯛ ꯂꯣꯏꯅꯈꯤꯗ꯭ꯔꯕ꯭ꯔꯥ? ꯏꯅꯤꯡꯊꯧꯅ ꯃꯥꯕꯨ ꯏꯟꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯏꯅꯤꯡꯊꯧ ꯃꯊꯟꯇꯒꯤ ꯋꯥꯔꯦꯞ ꯅꯠꯇꯦ, ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯋꯥꯔꯦꯞꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯍꯤꯛꯇꯣꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯆꯠꯈꯤ ꯑꯩ, ꯂꯣꯟꯅ ꯑꯍꯤꯡꯒ ꯊꯦꯡꯕꯗ ꯀꯅꯥꯁꯨ ꯈꯪꯗ, ꯅꯃꯥꯗ ꯐꯥꯎꯕ ꯈꯪꯍꯟꯗ ꯆꯠꯈꯤ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯃꯅꯥꯛꯇ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝꯇꯃꯛ ꯃꯐꯝꯗꯒꯤ ꯐꯪꯕ ꯅꯠꯇ ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯋꯥꯐꯝꯗꯨꯃ ꯀꯛꯇꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯃꯥꯕꯨ ꯑꯣꯠꯂꯅꯨ ꯍꯥꯏꯗꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯏꯄꯥꯗ ꯐꯥꯎꯕ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯍꯥꯏꯖꯈꯤ꯫ ꯃꯥꯒꯤ ꯈꯨꯃꯟ ꯁꯪꯒꯥꯏꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯣꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯏꯄꯥꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯗꯤ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ, ꯍꯪꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯠꯈ꯭ꯔꯦ, ꯄꯨꯝꯅꯃꯛꯇꯒꯤ ꯂꯣꯠꯈ꯭ꯔꯦ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯨꯃꯗꯤ꯫ ꯋꯥꯔꯤ ꯃꯇꯦꯛꯇꯨꯃꯅ ꯀꯌꯥꯔꯥꯕ ꯄꯦꯟꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯍꯪꯂꯛꯏ꯫ ꯏꯕꯥ, ꯈꯨꯃꯟ ꯂꯥꯛꯄꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯂꯣꯏꯅꯕꯁꯦ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯑꯔꯥꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯄꯤꯛꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒ, ꯑꯗꯨꯒ ꯈꯥꯕ ꯉꯥꯟꯕ ꯂꯥꯛꯄꯒ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯀꯥ ꯍꯦꯟꯅ ꯅꯛꯅ ꯂꯣꯏꯅꯗꯨꯅ ꯄꯨꯟꯕꯗꯤ꯫ ꯑꯔꯥꯕ ꯃꯇꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯋꯥꯁꯤ ꯃꯅꯨꯡꯗ ꯀꯔꯤꯅ ꯌꯦꯠꯁꯤꯟꯅꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ? ꯃꯍꯧꯁꯥꯅ ꯆꯪꯈꯣꯟ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯆꯥ ꯌꯥꯎꯈꯤꯗꯦ꯫ ꯑꯌꯣꯛꯄ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯤꯈꯤꯕ, ꯉꯁꯤꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯁꯛ ꯇꯥꯛꯂꯤꯕ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯀꯣꯜ ꯉꯥꯟꯕꯤ ꯁꯦꯡꯅ ꯃꯤꯇꯣꯞꯀꯤ ꯃꯆꯥꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ? ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯌꯥꯅꯤꯡꯗꯕ ꯈꯔꯗꯤ ꯂꯩꯔꯤ꯫ ꯑꯔꯥꯕ ꯃꯈꯥ ꯇꯥꯏ꯫ ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯨꯡꯗꯒꯤ ꯈꯨꯃꯟꯒ ꯈꯥꯕ ꯉꯥꯟꯕꯒ ꯆꯪꯅꯕ ꯂꯦꯞꯈꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯋꯥ ꯉꯥꯛꯇ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯔꯣꯟꯕ ꯑꯃꯁꯨ ꯂꯣꯠꯇꯨꯅ ꯂꯩꯕꯒꯨꯝ ꯑꯩꯗꯤ ꯈꯜꯂꯤꯅꯤ ꯃꯃꯥ꯫ ꯃꯇꯧ ꯄꯥꯎꯈꯨꯝ ꯄꯤꯔ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯔꯥꯕ ꯃꯆꯥꯗ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟ ꯋꯥꯗꯨ ꯁꯝꯊꯩ꯫ ꯉꯁꯥꯏꯁꯤ ꯏꯄꯥ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯤꯟꯕ ꯑꯣꯏꯕꯒꯤ ꯏꯄꯥ ꯋꯥ ꯉꯥꯡꯕ ꯌꯥꯗ ꯆꯤꯟꯁꯦ ꯐꯥꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯌꯥꯔꯥꯕ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯍꯪꯂꯛꯏ꯫ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯏꯃꯥꯏꯔꯦꯝꯕꯤꯗꯤ? ꯑꯔꯥꯕ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯁꯠ ꯃꯆꯤꯟꯅ ꯀꯥꯡꯊꯣꯛꯂꯨꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯃꯤꯠꯇꯨ ꯐꯠ ꯀꯨꯞꯇꯨꯅ ꯃꯤꯀꯨꯞ ꯑꯃ ꯋꯥꯈꯜ ꯇꯧꯏ꯫ ꯀꯌꯥꯔꯥꯕ ꯋꯥꯗꯨ ꯈꯖꯤꯛ ꯊꯩꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒ ꯊꯥꯏꯅꯅ ꯄꯨꯜꯂꯛꯇꯦ, ꯃꯣꯏꯗꯤ ꯑꯗꯨꯃꯛ ꯍꯥꯟꯅꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕ꯭ꯔꯥ? ꯃꯣꯏꯔꯥꯡ ꯂꯥꯛꯄꯗꯤ ꯃꯕꯨꯛ ꯇꯞꯆꯕꯅꯤ, ꯃꯆꯥ ꯅꯤꯉꯣꯜ ꯑꯅꯤꯕꯨ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯊꯝꯖꯩ꯫ ꯑꯇꯣꯝꯕꯤꯗꯨꯗꯤ ꯄꯤꯛꯂꯤꯉꯩꯗ ꯎꯈꯤꯕꯗꯒꯤ ꯑꯗꯨꯝ ꯎꯈꯤꯗ꯭ꯔꯦ, ꯃꯆꯦꯗꯨꯕꯨꯗꯤ ꯄꯨꯡꯀꯛ ꯆꯥꯎꯕ ꯐꯥꯎꯕ ꯈꯪꯍꯧꯏ꯫ ꯃꯄꯥꯟꯒꯤ ꯏꯔꯥꯡ ꯌꯥꯎꯍꯟꯗ ꯃꯌꯨꯝꯗ ꯀꯦꯅ ꯃꯧꯅ ꯅꯤꯡꯊꯤꯅ ꯌꯣꯛꯆꯕꯅꯤ꯫ ꯃꯄꯥꯅ ꯅꯤꯡꯊꯤꯅ ꯅꯤꯡꯊꯧꯀꯣꯜꯒꯤ ꯆꯠꯅꯕꯤ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯥꯛꯄꯤꯗꯨꯅ ꯍꯩꯁꯤꯡꯂꯤꯕ, ꯋꯥ ꯉꯥꯡꯒꯟꯗ꯭ꯔꯤꯕ, ꯃꯔꯧ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯗꯤ ꯄꯥꯛꯅ ꯃꯄꯥꯟ ꯊꯣꯔꯛꯇꯦ꯫ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯀꯥꯟꯗꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯠꯂꯀꯥꯟꯗꯇ ꯎꯅꯩ꯫ ꯂꯥꯏ ꯌꯦꯛꯇꯨꯅ, ꯂꯩ ꯊꯥꯗꯨꯅ, ꯁꯒꯣꯜ ꯁꯥꯟꯅꯗꯨꯅ, ꯆꯐꯨ ꯁꯥꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯏ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯦꯗꯣ, ꯅꯨꯡꯁꯤꯗ ꯏꯄꯤꯛ ꯄꯤꯛꯍꯧꯕꯗꯣ, ꯆꯍꯤ ꯈꯔꯁꯤꯗ ꯀꯌꯥꯗ ꯑꯣꯜꯂꯝꯂꯤꯕꯅꯣ? ꯀꯌꯥꯔꯥꯕ ꯃꯀꯣꯛꯇꯨ ꯈꯔ ꯏꯪꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯍꯦꯟꯅ ꯆꯥꯛꯂꯛꯀꯗꯧꯔꯦ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯑꯍꯤꯡꯒꯤ ꯑꯃꯝꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯂꯧꯅꯝꯗꯨꯅ ꯇꯥꯠ ꯇꯧꯔꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯗꯨ ꯃꯁꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯅꯤꯡꯗ꯭ꯔꯤ꯫ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯈꯟꯖꯩ꯫
ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯃꯥ ꯍꯦꯟꯅ ꯋꯥꯈꯜꯗꯨ ꯂꯨꯁꯤꯟꯅ ꯈꯜꯂꯛꯏ꯫ ꯈꯥꯕ ꯉꯥꯟꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃꯗꯨꯅ ꯀꯅꯥ? ꯇꯥꯏꯕꯪꯈꯣꯝꯕꯤ, ꯅꯪꯅ ꯀꯗꯥꯏꯗ? ꯀꯅꯥꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯤꯕ? ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯪꯅꯤꯡꯕ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯄꯥ, ꯈꯨꯃꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯗꯣ ꯑꯌꯣꯛꯄꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯃꯥꯅꯤ, ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯀꯁꯥꯔꯗꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏ꯫ ꯈꯨꯃꯟ ꯂꯥꯛꯄꯅ ꯂꯥꯟ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡ ꯀꯁꯥꯔꯗ ꯊꯥ 5-6 ꯆꯠꯈꯤ꯫ ꯃꯗꯨ ꯍꯜꯂꯛꯄꯗ ꯆꯦꯜꯂꯛꯄ ꯑꯉꯥꯡꯅꯤ꯫ ꯐꯪꯒꯠꯂꯛꯂꯕ ꯋꯥꯈꯜꯗꯣ ꯐꯥꯖꯤꯟꯗꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛ ꯀꯌꯥꯔꯥꯕ ꯃꯄꯥꯕꯨ ꯌꯦꯡꯖꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯄꯥ, ꯁꯦꯡꯅ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯣ ꯍꯤꯡꯂꯝꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯏꯄꯥꯗꯁꯨ ꯂꯩꯔꯤꯀꯣ? ꯑꯔꯥꯕ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯂꯞꯅ, ꯀꯌꯥ, ꯏꯄꯥꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ? ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯆꯤꯡꯅꯕꯗꯤ ꯈꯥꯕ ꯉꯥꯟꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯤ ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯗ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯃꯃꯧ ꯁꯥꯗꯨꯅ ꯂꯧꯁꯤꯟꯅꯕ ꯍꯥꯏꯗꯅ ꯁꯤꯟꯕꯁꯨ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯃꯆꯥ ꯏꯕꯦꯝꯃ ꯄꯤꯅꯕꯒꯤ ꯋꯥꯔꯤ ꯇꯧꯕꯗ ꯌꯥꯗ ꯌꯥꯗꯕꯒꯨꯝ ꯌꯥꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕ? ꯅꯍꯥꯟ ꯃꯈꯩ ꯀꯔꯤꯁꯨ ꯇꯧꯔꯨꯗ꯭ꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯂꯁꯤꯡ ꯏꯪꯈꯣꯜ ꯀꯔꯤꯒꯤ ꯃꯩ ꯊꯥꯔꯝꯂꯤꯕ? ꯂꯨꯍꯣꯡꯕ ꯀꯥꯏꯅꯕꯒꯤ ꯃꯔꯝ ꯁꯤꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯈꯨꯃꯟ ꯂꯥꯛꯄꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯗꯨꯅ ꯍꯦꯟꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯀꯥꯏꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯒ ꯍꯣꯡꯒꯗꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯃꯟ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯈꯥꯕ ꯉꯥꯟꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯛꯂꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯂꯩꯀꯣꯜ ꯉꯥꯟꯕꯤꯁꯦ ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯨꯟꯅ ꯈꯜꯂꯨꯔꯒ ꯀꯌꯥꯔꯥꯕ ꯃꯄꯥꯒꯤ ꯋꯥꯐꯝꯗꯨ ꯌꯥꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯃꯝꯅꯕ ꯑꯗꯨꯗꯤ ꯀꯣꯛꯇ꯭ꯔꯤ꯫ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯃꯥ ꯃꯈꯥ ꯇꯥꯅꯗꯤ ꯍꯪꯒꯦ ꯈꯜꯂꯨꯗ꯭ꯔꯤ꯫ ꯑꯔꯥꯕ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯅ ꯍꯥꯏꯒꯗꯧꯕꯗꯤ ꯃꯤꯕꯨ ꯃꯨꯟꯅ ꯌꯦꯡꯕ ꯇꯝꯒꯗꯧꯕꯅꯤ꯫ ꯆꯤꯟ ꯌꯥꯡꯕ ꯌꯥꯗꯦ꯫ ꯆꯤꯟꯁꯤ ꯂꯨꯝꯁꯤꯟꯒꯗꯧꯕꯅꯤ ꯀꯌꯥ꯫ ꯃꯤꯅ ꯋꯥ 100 ꯉꯥꯡꯕꯗ ꯑꯩꯈꯣꯏꯅ 2 ꯉꯥꯡꯒꯗꯧꯕꯅꯤ꯫ ꯅꯃꯥꯕꯨ ꯑꯩꯅ ꯀꯪꯂꯥꯗ ꯇꯣꯏꯅ ꯆꯠꯍꯟꯗꯕꯒꯤ ꯃꯔꯝꯁꯨ ꯃꯈꯣꯏꯒ ꯇꯣꯏꯅ ꯇꯣꯔꯣꯠ ꯈꯣꯟꯗꯥꯅꯍꯟꯕ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯏꯇꯩꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃ ꯑꯃꯨꯛ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯈꯣꯡ ꯊꯥꯡꯕꯗ ꯆꯦꯛꯁꯤꯟꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯒ ꯊꯥꯡꯒꯗꯧꯕꯅꯤ꯫ ꯅꯪꯗꯤ ꯏꯄꯥꯅ ꯊꯥꯗꯣꯛꯄꯅꯤ ꯈꯪꯖꯁꯅꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥ ꯄꯥꯡꯗꯦ ꯍꯥꯏꯕꯁꯨ ꯏꯄꯥꯅ ꯈꯪꯏ꯫ ꯃꯌꯥꯝꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯆꯥꯛꯈꯨꯝꯗꯣ ꯎꯟꯋꯥꯏꯃꯨꯛ ꯆꯤ꯫ ꯃꯇꯧ ꯋꯥꯗꯨ ꯁꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯝꯆꯥꯗ꯫ ꯆꯥꯛꯁꯤ ꯂꯣꯏꯅ ꯎꯟ ꯇꯥꯔꯦ ꯋꯥꯔꯤꯗ꯫ ꯆꯥꯛ ꯇꯣꯛꯂꯒ ꯁꯥꯟꯅꯕꯤꯔꯣ ꯀꯩꯗꯧꯔꯒꯦ ꯅꯄꯥꯅꯆꯥꯒꯤ ꯋꯥꯔꯤꯗꯣ꯫ ꯂꯥꯏꯃ, ꯃꯤꯒꯤ ꯋꯥꯔꯤꯗ ꯍꯦꯛ ꯊꯋꯥꯏ ꯇꯥꯖꯕ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯣ ꯂꯨꯛꯁꯦ ꯑꯃꯨꯛꯇ ꯍꯥꯕꯤꯈꯣ, ꯑꯗꯨꯒꯅꯦ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕꯤꯔꯣ꯫ ꯋꯥꯗꯨ ꯉꯥꯡꯅ ꯆꯥꯛꯇꯨ ꯇꯣꯠꯇꯨꯅ ꯃꯆꯥꯗ ꯑꯃꯨꯛ ꯏꯟꯕꯤꯔꯛꯏ꯫ ꯑꯔꯥꯕꯁꯨ ꯃꯆꯥꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯔꯧ ꯂꯩꯅ ꯃꯆꯥꯗ ꯇꯣꯔꯥꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯏꯁꯥꯗ ꯀꯔꯥꯝ ꯆꯥꯎꯕꯒꯤ ꯏꯍꯨꯜꯇꯅ ꯌꯣꯝꯂꯛꯂꯕꯗꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯏꯅꯥꯛꯇ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯨꯝꯕ ꯌꯦꯛꯅꯗꯨꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯒꯨꯝ ꯄꯨꯝꯅꯃꯛ ꯎꯔꯛꯀꯅꯤ꯫ ꯃꯁꯥꯗꯨ ꯀꯔꯥꯝ ꯆꯥꯎꯕꯒꯤ ꯏꯍꯨꯜꯒ ꯆꯃꯝꯅꯕ ꯋꯥꯈꯜꯒ ꯄꯨꯟꯁꯤꯜꯂꯛꯂꯕꯗ ꯑꯉꯣꯝ ꯃꯨꯛꯇꯥꯔꯩ ꯑꯉꯣꯝ ꯁꯅꯥꯅꯨ ꯋꯥꯐꯝꯗꯨ ꯃꯩꯖꯥꯎ ꯒ꯭ꯔꯣꯡ ꯊꯥꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯨꯛꯇꯥꯔꯩ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯞ ꯇꯧꯅ, ꯃꯃꯥ, ꯋꯥꯁꯤ ꯌꯥ ꯂꯥꯎꯒꯅꯨ꯫ ꯑꯩ ꯈꯥꯕ ꯉꯥꯟꯕ ꯂꯥꯛꯄ ꯆꯪꯈꯣꯟꯒꯤꯗ ꯆꯠꯀꯦ꯫ ꯃꯨꯛꯇꯥꯔꯩ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯁꯅꯥꯅꯨꯗ ꯑꯣꯟꯁꯤꯟ ꯃꯈꯥ ꯇꯥꯏ꯫ ꯃꯈꯣꯏꯅ ꯂꯥꯂꯣꯡ ꯌꯥꯠꯄ ꯍꯩꯔꯦ ꯈꯟꯖꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡꯁꯨ ꯃꯁꯛ ꯐꯖꯍꯜꯂꯒ ꯂꯣꯏꯔꯦꯗꯅꯗꯣ꯫ ꯁꯅꯥꯅꯨ ꯄꯤꯁꯨꯝꯗꯨ ꯏꯁꯨꯛ ꯁꯨꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤꯅꯦ
ꯇꯁꯦꯡꯅ ꯆꯤꯡꯅꯩ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯖꯅꯤꯡꯗꯦ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯆꯤꯡꯅꯩ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯈꯣꯏ ꯂꯥꯛꯄ ꯆꯪꯈꯣꯟꯒꯤꯗ ꯆꯠꯂꯒ ꯋꯥ ꯊꯣꯛꯀꯅꯤꯁꯦ ꯆꯪꯈꯣꯟꯒꯤ ꯃꯇꯧ ꯑꯃꯅ ꯂꯣꯠꯂꯤꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯗꯣꯛꯄꯗ ꯃꯤꯀꯨꯞ ꯑꯅꯤ ꯐꯥꯅ ꯆꯪꯒꯗꯧꯕ ꯅꯠꯇꯦꯅꯤ ꯃꯃꯥ ꯍꯦꯔꯥ ꯏꯔꯥꯏ ꯂꯥꯏꯕ ꯋꯥꯅꯤꯁꯦ ꯂꯥꯏꯊꯣꯛꯅ ꯂꯧꯃꯟꯕꯒꯤꯅꯤ ꯁꯨꯝ ꯂꯨꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ ꯀꯗꯥꯏꯗꯒꯤ ꯂꯥꯏꯗꯧꯔꯤꯕꯅꯣ ꯃꯤꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯀꯦ ꯈꯟꯗꯨꯅ ꯂꯣꯠꯈ꯭ꯔꯕꯗꯤ ꯑꯣꯏꯗꯕꯁꯨ ꯑꯋꯣꯏꯕ ꯃꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯋꯣꯏꯕꯁꯨ ꯑꯣꯏꯗꯕ ꯃꯥꯜꯂꯤꯕ ꯑꯗꯨꯅꯤ ꯈꯨꯃꯟ ꯂꯥꯛꯄꯕꯨꯗꯤ ꯊꯥꯖꯈꯤꯕꯅꯤ ꯃꯆꯟꯅ ꯃꯆꯥꯒꯤ ꯂꯩꯐꯝ ꯃꯤꯐꯝꯗ ꯇꯥꯛꯂꯛꯈꯤꯕ ꯑꯗꯨ ꯃꯊꯃꯩ ꯁꯣꯛꯅ ꯀꯞꯂꯗꯨꯅ ꯇꯅꯤꯛꯅꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅꯗꯤ ꯃꯤꯅꯝꯂꯝꯂꯣꯏ ꯑꯩ ꯈꯪꯉꯤ ꯃꯃꯥ ꯁꯅꯥꯅꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯈꯣꯟ ꯀꯂꯞ ꯄꯥꯎꯈꯨꯝ ꯄꯤ ꯍꯣ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯋꯥꯁꯦ ꯂꯥꯏꯅ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯕ ꯌꯥꯔꯣꯏꯗꯧꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗ ꯎꯈꯤꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯇꯧ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯗꯨꯅ ꯂꯩꯔꯤꯕ ꯁꯥꯍꯤꯡ ꯆꯥꯕꯒꯤ ꯁꯛꯂꯣꯟꯗꯣ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯄꯥ ꯇꯝꯗꯨꯅ ꯂꯩꯔꯝꯂꯒꯗꯤ ꯏꯔꯥꯏ ꯂꯥꯏꯊꯣꯛꯅꯗ ꯈꯟꯕ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯂꯥꯂꯣꯡꯅ ꯀꯟꯕ ꯉꯝꯍꯧꯗ ꯄꯨꯝꯅꯃꯛ ꯃꯥꯡꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯃꯐꯠꯇ ꯐꯠ ꯁꯧꯒꯠꯇꯨꯅ ꯁꯅꯥꯅꯨ ꯍꯧꯒꯠꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯨꯛꯇꯥꯔꯩ ꯃꯊꯥ ꯁꯥꯅ ꯃꯥꯒꯤ ꯏꯕꯦꯝꯃꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯃꯉꯥꯂꯩꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯆꯪꯂꯛꯏ ꯃꯨꯛꯇꯥꯔꯩ ꯃꯆꯥꯕꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥ ꯁꯅꯥꯃꯇꯨꯝꯕꯣ ꯃꯉꯥꯂꯩ ꯃꯄꯥꯕꯨꯡꯅ ꯑꯗꯨꯃꯛ ꯍꯦꯛ ꯈꯪꯖꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯄꯦꯔꯝꯕꯗꯒꯤ ꯀꯞꯊꯣꯔꯛꯂꯦ ꯃꯨꯛꯇꯥꯔꯩ ꯃꯆꯥꯕꯨ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯍꯟꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯃꯉꯥꯂꯩ ꯀꯞꯉꯥꯡ ꯇꯧꯔꯒ ꯑꯩ ꯑꯣꯏꯔꯔꯣꯏꯌꯦ ꯄꯥꯕꯨꯡ ꯑꯩ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯗꯨꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯆꯥ ꯏꯕꯨꯡꯉꯣꯅꯁꯨ ꯃꯉꯣꯟꯗꯗꯃꯛ ꯌꯦꯡꯉꯒ ꯂꯩ ꯉꯁꯥꯏꯁꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯉꯥꯂꯩ ꯋꯥ ꯋꯥ ꯀꯞꯂꯛꯏ ꯃꯨꯛꯇꯥꯔꯩ ꯑꯃꯒꯤ ꯃꯊꯥ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯑꯃ ꯑꯃꯨꯛ ꯁꯝꯗꯔꯛꯄꯁꯤꯗꯗꯤ ꯃꯀꯣꯛꯇꯨ ꯄꯣꯛꯈꯥꯏꯒꯗꯧꯔꯦ ꯑꯗꯨꯕꯨ ꯃꯆꯥ ꯁꯅꯥꯃꯇꯨꯝꯅꯤ ꯀꯦꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯤꯕꯅꯤ ꯃꯄꯨꯛꯅꯤꯡ ꯅꯧꯍꯟꯕ ꯌꯥꯗꯦ ꯈꯟ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕ ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯦꯔꯥ ꯑꯁꯤꯒꯤꯕꯨ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ ꯀꯞꯂꯒꯅ ꯏꯆꯥꯒꯤ ꯅꯁꯛ ꯐꯖꯕꯗꯣ ꯊꯤꯖꯤꯟꯅꯕꯅꯤ ꯀꯦꯔ ꯀꯦꯔꯒ ꯂꯩꯊꯣꯛꯎꯅꯦ ꯏꯆꯥꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯑꯩꯅ ꯀꯦꯔ ꯀꯦꯔꯒ ꯆꯠꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯍꯟꯅ ꯌꯦꯡꯗꯦ ꯑꯗꯨꯒ ꯉꯁꯤꯗ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯨꯗꯗꯤ ꯑꯗꯨꯃꯛ ꯍꯦꯛ ꯌꯦꯡꯗꯨꯅ ꯂꯩꯅꯦ ꯃꯨꯛꯇꯥꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤ ꯀꯔꯝꯅ ꯁꯥꯟꯅꯒꯅꯤ ꯅꯪꯕꯨ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯈꯣꯝꯕꯤꯗꯨ ꯀꯥꯎꯔꯕ꯭ꯔꯅꯦ ꯃꯉꯥꯂꯩ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯄꯥꯕꯨꯡꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯨꯛꯇꯥꯔꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯃꯈꯥ ꯇꯥꯏ ꯄꯥꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥ ꯁꯅꯥꯃꯇꯨꯝꯅ ꯀꯔꯤꯒꯤ ꯀꯞꯀꯅꯤ ꯀꯞꯀꯅꯨ ꯃꯉꯥꯂꯩ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯄꯥꯗ ꯌꯦꯡꯂꯤ ꯃꯨꯛꯇꯥꯔꯩ ꯃꯆꯥꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤ ꯂꯣꯟꯊꯣꯛꯇꯕ ꯊꯃꯣꯏ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯋꯥꯈꯜ ꯃꯤꯒꯤ ꯃꯈꯥ ꯊꯥꯗꯨꯅ ꯃꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯂꯗꯨꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯥꯝꯈ꯭ꯔꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕు ꯁꯣꯟꯖꯕꯗ ꯆꯣꯛꯊꯔꯕ ꯃꯄꯥ ꯑꯃꯅꯤ ꯕꯤꯚꯥꯔꯦꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯦꯡꯈꯤꯕꯅ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯜꯕꯨꯅꯤ ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯖꯈꯤꯕꯅ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥ ꯊꯋꯥꯏꯗꯨꯕꯨꯅꯤ ꯋꯥꯈꯜꯅ ꯐꯨꯟꯒꯠꯂꯕ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ ꯃꯃꯤꯠꯇꯨ ꯆꯦꯆꯦꯠ ꯄꯤꯁꯤꯟ ꯈꯥꯡꯉꯤ ꯈꯨꯃꯟ ꯂꯥꯛꯄ ꯁꯣꯟꯊꯔꯕ ꯋꯥꯈꯜ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯂꯣꯜꯂꯤꯕ ꯃꯔꯣꯜ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯔꯣꯏꯗꯕ ꯃꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯃꯔꯣꯜꯗꯣ ꯉꯁꯤꯁꯨ ꯃꯤꯀꯨꯞ ꯑꯃ ꯆꯣꯛꯊꯔꯕꯁꯨ ꯁꯣꯟꯖꯔꯤ ꯏꯄꯥꯅ ꯄꯥꯡꯗꯕ ꯑꯣꯏꯔꯒ ꯂꯩ ꯍꯥꯏꯗꯅ ꯆꯊꯣꯏꯕꯤ ꯅꯪꯒꯤ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛꯀꯅꯤ ꯈꯖꯥꯏ ꯊꯛꯇ ꯆꯦꯟꯊꯔꯛꯏ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯄꯥ ꯑꯉꯥꯎꯕ ꯑꯣꯏꯔꯦ
ꯋꯥꯈꯜ ꯐꯨꯡꯕꯪꯅꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯅꯥꯒꯤꯅꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯊꯣꯏꯕꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯄꯥꯡꯗꯕ ꯅꯄꯥ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯄꯥꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯅ ꯀꯥꯎꯒꯅꯨꯀꯣ꯫ ꯊꯣꯡꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯣꯡꯗꯨ ꯊꯥꯡꯖꯤꯟꯕꯁꯨ ꯉꯝꯗ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯗꯨ꯫ ꯃꯃꯥ ꯃꯄꯥꯅ ꯏꯟꯊꯣꯔꯛꯏ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯐꯥꯎꯗꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯤꯕꯥꯔꯦꯜꯅ ꯃꯥꯕꯨ ꯑꯁꯨꯛ ꯂꯨꯅ ꯌꯣꯛꯄꯤꯔꯛꯂꯕꯗ ꯊꯣꯏꯕ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗꯦ꯫ ꯃꯤꯡꯂꯦꯟꯗ ꯅꯠꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯈꯨꯃꯟ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯄꯦꯟꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅꯗꯤ ꯉꯁꯤꯁꯨ ꯁꯤꯡꯅꯔꯤ, ꯈꯣꯡꯐꯝ ꯍꯣꯡꯗ ꯂꯦꯞꯂꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯔꯤ ꯋꯥꯁꯛ ꯉꯁꯤꯁꯨ ꯊꯃꯣꯏ ꯌꯧꯅ ꯁꯣꯟꯗꯨꯅ ꯁꯛꯂꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯇꯥꯏꯕꯪꯈꯣꯝꯕꯤ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯥꯒꯤꯅ ꯃꯆꯦ ꯊꯣꯛꯂꯤꯕꯤ ꯃꯍꯥꯛꯇꯨ ꯈꯨꯃꯟ ꯁꯥꯒꯩꯒꯤ ꯇꯥꯏꯕꯪꯈꯣꯝꯕꯤ ꯑꯣꯏꯅ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯟꯁꯤꯗꯨ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯗꯨꯅ